Hello ma'am. Hi ma'am. Ma'am ngasiꯗꯤ mukbang ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯩꯒꯤ ꯏꯅꯥꯎꯄꯤꯒ ꯆꯤꯆꯦꯒ ꯑꯩꯈꯣꯏ ꯇꯧꯔꯒꯀꯣ ꯆꯥꯕꯒꯤꯅꯦ ꯑꯦꯗꯖꯁꯃꯦꯟ ꯇꯧꯕꯁꯤꯒ ꯑꯣꯏꯃ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯤ ꯃꯌꯥꯝ ꯋꯥꯕꯅ ꯁꯤꯗꯧꯔꯦ Sida akhoi ichanapisu leire. Ma sida ꯑꯩꯈꯣꯏ charani. ꯄꯤꯇꯨꯗꯣ ꯑꯩꯈꯣꯏ ꯄꯤꯇꯨ ꯍꯥꯏꯕꯒ ꯍꯧꯔꯦ ꯑꯩꯈꯣꯏ ꯄꯤꯇꯨꯁꯨ ꯁꯤꯗ ꯂꯩꯔꯦ Ma sida charani. Ado ma sida kitang. ꯍꯥꯏ ꯇꯧꯔꯝꯃꯅꯨ Ubaza kitang watle do sum kaide masakti urena. ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯌꯥꯝꯅ ꯁꯤꯒꯤ ꯆꯥꯔꯦꯡꯁꯦꯀꯣ ꯑꯩꯈꯣꯏ ꯄꯤꯇꯨꯒꯤ ꯇꯔꯞꯇꯩꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯄꯥꯅꯀꯣ ꯄꯤꯇꯨ ꯃꯥꯁꯦ KG2 ꯀꯥꯗꯣꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯣ ꯍꯔꯥꯎꯅ ꯑꯩꯈꯣꯏꯗ ꯆꯥꯔꯦꯡ ꯊꯣꯡꯕ ꯄꯤꯖꯩꯅꯦꯕꯀꯣ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯂꯥꯞꯄꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯈꯣꯟꯁꯦ ꯇꯥꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯕꯤꯔꯣꯕꯀꯣ ꯑꯗꯣ ꯀꯦꯃꯦꯔꯥꯁꯦ ꯂꯥꯞꯇ꯭ꯔꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯆꯟꯗꯕꯀꯣ ꯑꯗꯨꯅ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯂꯥꯞꯍꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯗꯨꯗꯤꯀꯣ ꯆꯥꯔꯣ Ibu mo dana ko sa mga sila ba. Ako tingnan ta ko. Sumisa. Ora. ꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯕꯁꯤꯗ ꯑꯗꯨꯝ ꯀꯣꯜꯂꯒꯦꯀꯣ Ay yung banana hauzari ma'am. ꯉꯁꯤꯒꯤꯁꯦ ꯆꯥꯔꯦꯡ ꯃꯀꯣꯛ ꯊꯨꯡꯕꯅꯦꯕꯀꯣ ꯑꯗꯣ ꯃꯇꯨꯝꯁꯨ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯔꯦꯡ ꯃꯀꯣꯛ ꯊꯨꯡꯕ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ Ma'am ay yung banana hauzari. Kara kanna ngangre ma'am tana ba. ꯑꯂꯨ ꯍꯥꯞꯇ꯭ꯔꯣ Happen. Happy. ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯗꯤ Ikaw mo. ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯑꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯅ ꯃꯌꯥꯝꯒꯤ I'm a bite. ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ Jom sa ilong mo ni ma'am. Jom sa. Ora. ꯑꯩ ꯌꯣꯡꯆꯥꯛ ꯑꯝꯇ ꯌꯥꯎꯔꯝꯗꯦ Yang yang. Ang ko lang doon. ꯆꯥꯕ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯖꯔꯦ ꯃꯈꯨꯠꯀ ꯂꯩꯊꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ I'm chilling. Sorry ma'am. ꯃꯌꯥꯝ ꯕꯣꯝ ꯌꯥꯎꯔꯦ ꯕꯣꯝ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯕꯣꯝ ꯍꯥꯏꯁꯦ ꯀꯩ ꯃꯌꯥꯝꯗꯣ Is may pai ka sa ora? ꯀꯩ ꯄꯣꯠ Sige. ꯅꯪ ꯃꯑꯣꯡꯗꯗꯤ ꯍꯥ Mana? ꯊꯝꯐꯝ ꯂꯩꯇꯕꯩꯅꯦ Ate, yang daw ko jahado mo ngai tay. Ma'am du, ichana pino khali pamjaba pot. ꯃꯔꯨ Cha. Magi demand ni ma'am. Papa na kay chaningi na hangbaduga ma sayang ko chaningi. How are you? Just on the phone. ꯑꯩ ꯑꯂꯨ ꯌꯥꯎꯗꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ Yawbani handa. ꯌꯥꯎꯗꯦꯅ Oh, they are. Yawbani. Yo. Isa habire ke. 야 ꯊꯦꯡꯀ꯭ꯌꯨ Welcome. ꯑꯩꯅ ꯉꯥꯏꯅ ꯆꯥꯛ ꯇꯣꯠꯄꯗ ꯄꯨꯊꯨꯡꯗ ꯈꯨꯅꯤꯡꯅ ꯅꯝꯗꯧꯔꯦ Ciao. So, the column. Ito ba? Ito hawga. Ay, so pai daw sa zero gila. Doon ay comfortable oil. Kaya din na. 까지 까지 Ano? 뭐 하원은 그냥 Mama, how is it? Sa em ga phải hawga rồi có. Sumba park sin ba. 한번 봐 Ciao rồi. All right. Mama, chị cho phiếu. Chị cho mà khả năng. Makata mo ra. Apa mo lawr ba? Ciao. Ay matum jala ko chara mo kut na man. Sila lay ay matum. ꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯇꯨꯡ ꯉꯥ ꯃꯇꯨꯝ Anh nhớ. ꯃꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯖꯔꯦꯀꯣ ꯏꯁꯥ ꯏꯊꯟꯇ ꯆꯥꯗꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯌꯥꯝꯅ ꯂꯤꯛꯅ ꯆꯥꯏꯅ ꯅꯣꯛꯅꯕꯤꯔꯛꯀꯅꯣꯕꯀꯣ ꯆꯥꯔꯦꯡ ꯊꯣꯡꯕꯁꯦ ꯑꯃꯐꯥꯎꯗ ꯉꯩꯗꯤ ꯆꯥꯖꯗ꯭ꯔꯤꯕꯩꯅꯅꯦ ꯎꯠꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯏꯅꯥꯎꯄꯤ ꯆꯠꯈꯤꯗꯣꯔꯦꯕꯀꯣ ꯑꯗꯨꯅ ꯃꯨꯛꯕꯥꯡꯁꯦ ꯃꯥ ꯀꯨꯏꯔꯦꯕ ꯇꯧꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯈꯪꯍꯧꯗꯕ ꯃꯨꯛꯕꯥꯡ
ꯑꯩꯒꯤ ꯖꯍꯥ ꯄꯣꯠꯇꯀꯣ ꯈꯪꯍꯧꯗꯕꯁꯦ ꯑꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯃꯟ ꯍꯦꯟꯅ ꯆꯥꯏꯔꯗꯤ ꯕꯣꯝ ꯑꯩ ꯆꯥꯖꯗꯦꯀꯣ ꯚꯤꯗꯤꯑꯣꯅ ꯍꯦꯟꯅ ꯑꯗꯨꯝ ꯇꯧꯋꯤꯅ ꯇꯧ ꯃꯥꯟꯅꯕ ꯍꯥꯏꯅ ꯔꯤꯌꯦꯜꯗꯗꯤ ꯀꯌꯥꯝ ꯄꯥꯝꯖꯗꯦ ꯀꯌꯥ ꯄꯥꯝꯖꯗꯦꯕꯅꯦ ꯑꯩ ꯏꯟꯖꯥꯡꯁꯦ ꯃꯈꯥꯗ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯅꯪꯕꯨꯗꯤ ꯈꯔ ꯋꯥꯖꯔꯦ ꯈꯔ ꯇꯧꯔ ꯅꯪ ꯍꯣꯏ ꯆꯥꯈꯔꯣ ꯈꯔ ꯇꯧꯔ ꯅꯪ ꯍꯣꯏ ꯆꯥꯈꯔꯣ ꯑꯩꯁꯨ ꯇꯣꯛꯈꯤꯕ꯭ꯔꯥ ꯅꯪ ꯉꯥ ꯂꯩꯔꯦ ꯑꯩꯗꯤ ꯋꯥ ꯑꯃꯨꯛ ꯉꯥꯡꯗ꯭ꯔꯦ ꯆꯥꯕ ꯃꯥ ꯕꯤꯖꯤꯅꯤ ꯆꯥꯕꯗ ꯃꯥꯗꯤ ꯆꯥꯕꯗ ꯕꯤꯖꯤꯅꯤ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯒꯗꯕꯅꯤ ꯁꯥꯕꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯣ ꯅꯪꯁꯦ ꯆꯥꯎ ꯇꯃꯥꯇꯔ ꯍꯥꯎꯋꯦ ꯉꯥꯁꯦ ꯐꯖꯗ꯭ꯔꯦ ꯑꯃꯨꯛ ꯉꯥꯁꯦ ꯌꯥꯝ ꯐꯖꯩ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯌꯥꯝ ꯃꯥꯜꯂꯦ ꯃꯌꯥꯝ 이거 왜 먹어? ꯂꯧ ꯅꯨꯡꯉꯥꯏꯗꯣꯏꯔ ꯃꯌꯥꯝ ꯄꯥꯏꯕꯗꯣ 야, ꯆꯥꯕꯧꯔꯥ ꯆꯥꯛ ꯂꯥꯛꯄ ꯀꯃꯥꯏꯅ ꯊꯝꯕꯤꯔꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯍꯦꯟꯅꯗꯤ ꯃꯌꯥꯏꯗ ꯂꯩꯔꯔꯣꯏ ꯃꯌꯥꯏꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ ꯄꯣꯠ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯑꯩꯒꯤ ꯐꯦꯚꯔꯦꯠꯅꯤ ꯅꯪ ꯆꯥꯕ꯭ꯔꯥ ꯌꯣꯡꯆꯥꯛ ꯍꯣꯏ ꯌꯣꯡꯆꯥꯛꯁꯦ ꯐꯨꯠꯂꯒꯗꯣ ꯌꯥꯝ ꯄꯥꯝꯗꯦ ꯂꯧꯕꯅ ꯍꯦꯟꯅ ꯄꯥꯝꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯉꯁꯤ ꯏꯟꯖꯥꯡꯁꯦ ꯍꯥꯎꯔꯣꯏꯗ꯭ꯔꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯋꯥꯒꯁꯦ ꯉꯥꯡꯕꯩ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯆꯠꯇꯣꯔꯦꯅ ꯄꯤꯖꯅꯤ ꯑꯥꯔꯨꯁꯤꯅ ꯏꯆꯥꯅꯨꯄꯤꯅ ꯄꯥꯁ ꯇꯧꯔꯛꯄꯩ ꯄꯤꯖꯕꯒ ꯉꯔꯥꯡ ꯔꯤꯖꯜ ꯊꯣꯛꯄꯅꯦ ꯃꯌꯥꯝ Mama, ꯆꯥꯛꯇꯣ ꯆꯥꯎꯅ ꯆꯥ mama, ꯒꯥ orang kaya tu mana kau ni? 이거만 하네 뭐 살. 땡고 탕을 잡고요 이거만 양 잡기야 오늘 Macam macam ni. 하우버린 Oh, saya boleh. Cakap-cakap dah video dah. Kau nak cari kamu. 아마로 ꯉꯥꯁꯤꯗ ꯆꯥꯕꯗ ꯄꯨꯛ ꯊꯟꯗꯣꯔꯤ ꯃꯌꯥꯝ 이거 ꯅꯍꯥꯟꯉꯩꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯇꯨꯝ ꯌꯥꯎꯕꯁꯦ ꯑꯩ ꯄꯥꯝꯗꯦꯕ ꯁꯥꯌꯨꯡꯗ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯈꯨꯍꯥꯎ ꯆꯥꯗꯦ ꯃꯇꯨꯝ ꯌꯥꯎ ꯊꯣꯡꯉꯁꯨ ꯅꯠꯇ꯭ꯔꯥ ꯏꯁꯤꯡꯁꯦ ꯈꯔ ꯂꯥꯞ ꯊꯝꯖꯔꯦ ꯏꯉꯥꯡ ꯂꯩꯕꯅ ꯍꯩꯗꯣꯛꯀꯅꯦꯅ ꯑꯩꯈꯣꯏ ꯆꯦꯁꯦ ꯁꯨꯝꯕ ꯏꯟꯖꯥꯡ ꯊꯣꯡꯕ ꯀꯩꯀꯥꯒꯤ ꯗꯨꯀꯥꯟ ꯑꯣꯏꯅ ꯍꯥꯡꯍꯜꯂꯁꯤꯔ ꯈꯪꯗꯦ ꯃꯌꯥꯝ ꯍꯣꯇꯦꯜ ꯑꯣꯏꯅ ꯍꯣꯇꯦꯜ ꯑꯣꯏꯅ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝ ꯑꯩ ꯌꯥꯎꯗ꯭ꯔꯥ ꯍꯪꯉꯛꯀꯅꯤꯀꯣ ꯑꯩ ꯌꯥꯎꯏꯀꯣ ꯁ꯭ꯂꯥꯞꯁꯦꯕ ꯍꯩ ꯆꯥꯛꯁꯨ ꯀꯥꯝꯍꯜꯂꯃꯤꯅ ꯀꯩꯅꯣ ꯁ꯭ꯂꯥꯞꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅ ꯁꯤꯗ ꯂꯦꯕꯨ ꯃꯍꯤꯒ ꯆꯥꯏꯁꯜꯂꯦꯕ ꯁꯂꯥꯠꯁꯤꯒ ꯑꯗꯨꯅ ꯍꯥꯎꯋꯦ ꯂꯦꯕꯨ ꯃꯍꯤ ꯆꯥꯏꯁꯜꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯣꯏꯁꯜꯂꯦ ꯉꯥ ꯂꯧꯔꯒꯦꯀꯣ ꯁꯦ ꯑꯗꯨꯁꯨ ꯄꯟꯒꯅꯤ Kau lah berdoa. ꯑꯗꯨꯗꯤ ꯌꯦꯡꯉꯨ Hah? ꯍꯥꯎꯋꯦ ꯆꯥꯛꯗ ꯖꯤꯡ ꯆꯥꯎꯕ ꯃꯔꯨ ꯌꯥꯎꯔꯝꯒꯅꯦꯕ 하오래? 여기 로이더래? Pecah potong. ꯃꯔꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯗꯤ ꯅꯣꯡꯃꯅꯦ ꯑꯦꯁꯃꯔ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯑꯃꯨꯛ ꯉꯥꯡꯗꯕꯤꯗ ꯒꯨꯠ ꯀꯟ ꯑꯃ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯁꯨ ꯇꯧꯔꯛꯇꯣꯏꯅꯤ ꯃꯌꯥꯝ ꯈꯟꯅ ꯂꯩꯕꯅꯤ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯃꯈꯣꯟ ꯇꯝ ꯊꯣꯛꯄꯗꯣ ꯑꯩꯁꯨ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣꯗꯤ ꯁꯥꯡꯗꯕꯅꯤꯗꯣ ꯚꯤꯗꯤꯑꯣꯗꯣ ꯁꯥꯡꯉꯦ 10 ꯃꯤꯅꯤꯠ 12 ꯃꯤꯅꯤꯠ ꯑꯣꯏ
ꯑꯗꯨꯒ 하왜? 안 잡아도? Rồi. Ngon thì bật lên rồi. Liên mà nó gì chứ nó. ꯑꯩꯅ ꯃꯈꯣꯡ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯐꯝꯉꯝꯗꯦꯕ ꯑꯗꯨꯅ ꯃꯈꯣꯡꯗ ꯁꯤꯗꯔꯛꯇꯕ ꯍꯦꯛꯇ ꯍꯥꯏꯅ ꯀꯨꯏꯅ ꯐꯝꯃꯒ ꯍꯥꯏꯅ ꯈꯔ ꯆꯤꯟꯅ ꯐꯝꯃꯒꯅꯦ ꯁꯂꯠꯇꯨ ꯆꯥꯗ꯭ꯔꯕ ꯃꯃꯥ ꯂꯧꯔꯥ Sắp rồi. ꯅꯪ ꯀꯟꯗꯅ ꯀꯔꯝ ꯆꯥꯗꯧꯕꯤ Mày làm lá bạch này. ꯑꯩꯅ ꯑꯍꯥꯟꯕ ꯂꯣꯏꯒꯅ ꯈꯜꯂꯨꯔꯒ Lá bạch này 좀 dễ. 가야 돼 짭 짭. Nhâm sau khi cái nồi giờ phải một chút băm gì Không có tài phải biết nhau sẽ xây nè một. Đây chúng mà đủ cục bao nên là Này, ngâm nước có thôi, ngâm nước có thôi. đúng không ạ nó mà đủ cái chặt ra kìa. 저기 last bite. Mày làm nó xây đó là bạch rồi chứ. Xây rồi á? ấy ăn cái lâu đi nó xong rồi Phải sao trở lên phần tối đi anh ngầm cái này. chào bà Thúy Phải sao cho nên sau bên mình tụi con mới chặt được xung nhâm nạp sẽ là rồi rồi. À tôi chỉ nghe. Rồi nó mà hát rồi có thì cũng được biết được gọi được khi nó phân đồ hát bây giờ mình đi bạn. Mấy tôi hay ăn đi bạn. Tôi sự anh cũng ngầm cái này. Em hào lắm á. Chỉ ngắm sẽ. Mà lúc nhắn cũng chẳng muốn mà. chào ông bà mày đâu đi Rồi cái bé kia. không Yêu mình không? Được ạ. chứ không thảo con Hào. Nga xem nó mà háo đấy quá. Dẫn tao lên đi bạn. Dạ. Yêu mà xem hào lắm ấy. Hay em sáng gần đây mình sẽ em hào á. Hỏi hỏi đấy. Nó sẽ thấy lên cái em nói là thấy lên được. Mày đi video xem mà tăng dây lên xem rồi. Bye bye. Like serta video, subscribe serta video đâu khẩn Con đi. chào cái này. Bye. Bye. bye mà cũng đã nghe rồi chào mà cũng cần chào đâu Mày đi mà thấy video cho mua này là bye bye. bye bye